Jirida CM lakpagi squad miyam se lore ha duwa de ko ju hangaran da chapi ge ai mi bo ahing da ora shu chapi ge bo ayung nung hing ga de to ko ne acha siam jam ba sia adu ga ma hai doi ne ba makha da la ai chap da kash tau de na hai doi ne ba na ju mai na squad miyam gari miyam se la ga di akoi khong le jala su ngam mani si ai de adu ne hai se mai na ina bi de khoi khong do chap ngam mani adu ma thak ta hing nong dai khang da na ko pangcha chap ngam mani su man bu chala di mane imphal le bu mi le hori bo siga lai ba miyam se khoi akoi jiri da lai ba miyam security miyam jim phal le hori ja ro imphal am le hau na pharak ta jani siga lai ba gari miyam hi asi hau ba dai namdre ne ba hau ba tang khai la ne ba mang da gari yang khai mu ta khara ga ne ba mamang da gari yang khai mu ta khara ga ni namja re ise asi oi ra ga di akhoi ahing oi lak pu ngam mina mane du ju khong na hai ba di hai do ri ne mana ai bai ro ta la i ai wona ga sta ro te na ai na Sapa jare hai doi ne ambulance yaw re fire brigade yaw re ho forest department yaw re lo press yaw re loi shu re ana si oi de khu ahing da chap ngam moi dra ne hangala na chapi ge hai hangala na chapi ge no mo da ahum la mai chapi ge bo ai chale ke su tau de hai bo gum ba Rồi mai gì cần người sử dụng nhé. Yung fire brigade jaw re CIP, MR, ARP, police. loi shu re Manipur Rifle kai nun he gari su jang Central Force civil yung ambulance kya no yung yaw ri asiga bu yung ne akoi su mai na pu bi ra ga di ka do ngam mo chat ba o khoi diri da hodi lora si bai na pai re imphal le hori ya ro khoi no sijara khoi gi istil na khoi gi malen thonga khoi gi kung bagi khoi gi kung bagi kai khel khoi gi kung da khoi gi mai bel jing na khoi gi malen thonga bu okui bagi keno ne sakam ne sira uri je khoi gi no sijara khoi gi mai bel khoi gi club ki mai bel na khoi gi malen thonga je khoi gi okui bagi sakam ne khoi gi cùng với mặt theo kita khoi gi sẵn nay là khoi gi malen thongam khoi gi okui bagi ini khoi gi adina khoi gi nusi khoi gi isina khoi gi kirei sa jing mating agam ba ka pangyo khoi gi malen thongam bu nusi bu gi 아직 우리 배 잠깐 지나고 여기 말렌 더 감독 여기 이거다 통이 잡기 쉽다네. Sila ipatkan sa. ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯀꯩꯅꯣ ꯄꯕ꯭ꯂꯤꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯤꯂꯝ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝ ꯑꯣꯛꯄꯤꯕꯒꯤ ꯁꯛꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥꯕꯦꯟꯈꯩꯅ ꯑꯩꯈꯣꯏꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕꯒꯤ ꯁꯛꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯡꯒꯥꯝꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯤꯂꯝ ꯑꯃ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯆꯠꯆꯗꯕꯅꯤ ꯑꯩꯈꯣꯏꯒꯤ
공부 개털기 거기 동의자력이 거기 이소다 거기 말이 통합나 동의자력이 이기는 시라고 거기 이렇게 잘라놓으래. Nó đang quay làm đi kinh tế ấy, nó sang bên nhà kìa. Rất rõ. Hai chân ra này kìm lấy sang đường cái. Mà thấy cái kìm đây sang đường này mà nó cũng rất tha. Cái phần giống. अखोगी पब्लिक फ्री मूवमेंट की मतंग अखोगी मालेम थोंगामना चुनकोटा फिल्म सत्तगी मतंग अखोगी कोंबगी अखोगी कैथल गिदा अखोगी थोंगिजर मतुंग अखोगी उरिबा सकम से थोंगिजर मतुंग अखोगी लोर मतुंग कुंदर पगी मतंग दने अदुमाना कुछ पी ओबा दे कुछ संग अदुदी कोई होया अखोगी इमागी पोचै ए पुरा लिबु नरां तोई अदुगा मया अखोगी कुंब कैथल दा अखोगी माइ बेले बा अखोगी माइ बेले यामना नुसिरबा अखोगी इरिजा अखोगी माइ बेल यामना थोंगिजदुना अखोगी मालेम थोंगा उइबगी सकतने अना अहम वक्तदा कुंब कैथल मफम अददा दिलिबा अमल्यामबा इमा पुनमपु अहादे कोना रफुमदे अबजे क्लब के नाउ से I will receive the video of the master to the Kamba and the Basina. So by I received the video, I will say I had a video of the day. And it was by that Basina Yana. I did up the correct young as my put up to I will receive the video of the master to hiding island and document Kamba to study. I say, Baru and I know Komoda, Lapteriva, Chiki Barati. I have a Turkey, but there is a infant town after the contact Amada. Committee on Tribal Unity, Kotuki, Bagaki, Senapati. I had to go Senapati, the infant of the Lama Villa, Bambu, crossing Taraga, just by our Royal Matana, Tolakiba, President Aduki, Mahana, Pasuru, Pamorina, among I have that cycling for Manipur Bisti, and it's about Manipur Bisti, Cooked Amaga Marina, I have that Manipur District Tarata, Situna, Sanabona, Pomatana, ITNF, Kamudaki, Amokasu, Turazan, Manu, Latin, Nakataka, Tanaba, Adubaba, warning Sim Haiba, Cookie Joe Community. Based on organization, Singasina, Hana, from the Biroba, Sinamara, Harakanda, Maruina, Manipur National Highway Singasidi, and Koiki, by the Captain Test on Antoga, Manipur, the full Kudimaki, Labini, Haiba, Labini, Manipur, the separate administration, the Bata, the Yawiba, Joe Community, the Dorico organization, Singasina, and then Tosan, the Harakanda, Haiba, the Missing Asida, by Daisy, that's by Yaro, finally, Mataka, and the Baku is now Pova, but in the Vida, that's a tomato to Moiba pun amat apa aji, aku nak macam jana, kena bersukin kena hotel bagi hari organisasi singasi, macam jana fight tau hotel bagi hari, aku tunggu mirot kita macam kena kena hati bah mirot apa, aku kita pagi nak dari babiu singasi nak kena kada apa, mesti dia berharap ada, ada everything last week dah everything lo sudah berseruk dah Supreme Court dah, jadi harap ada, hari organisasi singasi pun fight tau kenapa, macam mana, orang apa kau berkerja Haiba Tora Masika Barida, Aina Manipur Miam, the Haibata, Baru, the National Highway Center, I quite eating them, just by Yai, Highway, a put Bagi Wada, not over the gate, Kaboina, Punta Kaboina, Rico Aboina, Tansilaba, Manipur, Masukia, Gomenta, okay, the Nakamanda Baya, the Nokimatama, Nakamana, and Hana, and bring in Manipur, Highway Center, Miam, the Kipotino, the Turkey, and Amaka Secretary, Haiba, Gepenasi, Sebai, Bisepur. Orang Kurai Dablo, aduga orang kai. Sebenarnya macam macam
ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯃꯤꯌꯥꯝꯗꯒꯤ ꯈꯨꯠꯌꯦꯛ ꯂꯧꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯣꯡꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯗꯒꯤꯁꯨ ꯑꯩꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯤꯑꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯂꯧꯔꯤꯕ ꯈꯨꯠꯌꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯣꯡꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏꯐꯗꯕ ꯃꯤꯌꯥꯝꯗꯒꯤ ꯂꯧꯗꯕ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯨꯠꯌꯦꯛꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯐꯣꯡꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯔꯝ ꯑꯣꯏꯕꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯣꯡꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯖꯔꯛꯂꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯍꯥꯛꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯀꯣꯡꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯗꯁꯨ ꯑꯩꯍꯥꯛꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯍꯥꯛꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯍꯤꯔꯝ ꯑꯅꯤꯗꯅꯤ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯈ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕ ꯇꯥꯔꯦ 2023ꯒꯤ ꯃꯦ 6ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯗꯧꯅ ꯑꯩꯈꯣꯏ ꯏꯪꯇꯝꯕ ꯑꯗꯨ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯇ ꯃꯈꯜ ꯀꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯗꯦꯜꯂꯤꯒꯤ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯛꯄ ꯆꯥꯔꯖꯁꯤꯠ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯐꯥꯏꯟ ꯇꯧꯅꯅꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯁꯨ ꯈꯣꯡꯆꯠ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯩꯍꯥꯛꯅ ꯄꯕ꯭ꯂꯤꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯆꯠꯆꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯈꯨꯜꯂꯥꯎ ꯂꯥꯎꯕ ꯑꯗꯨꯒ ꯑꯄꯨꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯎꯕꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯀꯔꯝꯕ ꯊꯥꯛꯇ ꯌꯦꯡꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯅꯪꯉꯤꯕ ꯑꯋꯥ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯈꯪꯗꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯁꯤꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯅ ꯃꯐꯝ ꯄꯥꯛ ꯁꯟꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯈꯪꯍꯟꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯑꯩꯍꯥꯛꯅ ꯆꯠꯊꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯊꯕꯛ ꯇꯧꯕ ꯊꯣꯛꯄ ꯉꯝꯃꯣꯏꯗꯕ ꯃꯔꯝ ꯂꯩꯕꯅ ꯉꯁꯤ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯄꯤꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯝꯂꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯇꯧꯕꯤꯃꯜ ꯈꯪꯍꯧꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯆꯠꯊꯒꯗꯧꯔꯤꯕ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯁꯤꯗꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯩꯅ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒ ꯎꯔꯒ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯑꯣꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯏꯃꯥ ꯀꯩꯊꯦꯜꯒꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯁꯤꯗ ꯁꯛꯇꯝ ꯂꯥꯡꯕꯒꯤ ꯃꯃꯤꯡꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯔ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯁꯦ ꯍꯣꯔꯦꯟ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯅꯕ